Manipur Police Thiba Humbagi Thabak Chatthabada Tongan Tonganba Lalhoulup Singgi active cadre sing PHABA NGAMKHIBAGA LOINANA SP tablet HEROIN AMADI OPIUM su PHAGATPA NGAMKHRE Manipur Police Control Room daki thadorpa pawamada security forces singna lona yadraba Lalhoulup Pripaki active cadre ama Thobal district ki Thobal police station na konba thodam laishram lerektagi PHABA NGAMKHRE Hariba cadre adu thoda wang matabadagi thodam Jinko Singh Alai Sanathoi chahi kungamangani Miyoi adudagi 7.62 by 39 mm gi live rounds ani PHAGATPA NGAMKHRE amarom su security forces na senkai tumkai ga mari lenana loan thinkraba Lalhoulup KCP PWJ gi active women cadre amasu PHABA NGAMKHRE Hariba cadre adudi kongba makha uje kondagi thokchom Devrani Devi chahi Pigani loop asimaki cadre amasu PHAGATPA NGAMKHRE Hariba miyoi adudi kongba laishram lekaida Moirang Them Jiten Singh Allies Nanau chahi nifutarukni Nakanamarom da Manipur Police na iram sifai mayay lekay dagi Laishram Kunjamani Singh chahi yangkay nitoy Hariba miyo esidagi SP tablet lising yangkay taruka chani katara taruk PHAGATPA NGAMKHRE Loinana Kangpopi District ki Torivari Village dagi Anil Gautam chahi Kuntramari koba miyo amadagi OPIUM KG ama makai PHAGATPA NGAMKHRE Amadi Kairao Makting awang lekay dagi Mohammed Altaf Hussein chahi kun ngamathoi dagi Heroin gram chani gahum dramathoi Security Forces singna PHAGATPA NGAMKHRE hairi